Luhongbasu marang tongna adumak loisinkre, mangani chakaubasu loikre. Anil mapaga makhoi wari tanari. Baba, aisu sida kuina laiba yaroi, aduna amuk chatnaba tawrage. Phare, nangna phani haibado tawro. Ado ibema sidi kamdauba. Mabudi sida sum leizarasanida baba. Yade. Nauribanina mathanda hek leihaubasu nungaiba nattedo. Aduna ne nanga aada matam khara leiminaruro. Inama aduna suphareda. Soni mabungda michi khachili. Ado baba, kaisu akaiba leitine matam khara punna leiminaruro. Hoi baba, hayeng magi exam matam yorakanda amu thoraklage. Sweetie ga aningalsu punna chatkre. Tha taruk muki matungdani, Sweetie su tha marigi angang amasu naupure. Exam gi matam su hapta animuk tangairagle. Tara Sweetie, hayeng amuk chithanan thatawni ko, pochai du fasala loishillo. Chithanan thabadi yaram laroida. Nangbu yam wabro. Kaigi wadoino. Aina haibadi tu. Sidam yaurishi, puba wadabra haivanida. Haina deba adumai pairakanu. Handakte khwiniso mapa mama gaidu oidoreko. Aina bu ahanba oirani, mama na 12 thabada macha pura chatuise. Hayengwa ichado lairike am haidui sanida. Wari gadi. Ado Sweetie, hairo odum kay maming thon sige ibani gi ahanba ichase. Khangdi adudi. Munna khaluko aduga hairo. Surmila's 4th sem ka bahokre. Thazaga makhoi ani botany gi practical loiraga thorai. Wari sana sumlai. Noi hero gadi wari sana draba. Surmina, handakti toina sana dreda. Mahasa exam kuitre. Wow, mi machadi am understanding laini ko. Khara torakani khoidi. Thazaga Surmilaga punna nok minnai. Nongma Sunday numitni luwanga Soni ga unarami. Kaigino aduk munna yengiduba. Nang siyam nungsiba ga lairi. Hayeng exam ni. Exam chatlandai da ningthina ingna tapna loisila chatluko. Noi nupagi taping tawbado tawnoba. Nang suba ngangi paliem dawna. Nang adumay haibado tawno. Ayin haise munna tawo. Tageba. Aybu nang na haiba yakidaba yawkraba. Yaude, chinda khakni nang ni yarise. Aibu nang na haibada tawkidaba kari yawkigene. Amta hairone tage. Adubudi khangani. Hayeng exam result uraga. Yeng nasine adu matamduda. Hayeng chatlamdai da hairamuko ingonda. Ay lai khurumdoini nangidamak. Thengani halasira. Hoi. 12 exam hoba numitni. Mangang suma phiroi silaga chatnabagidamak semsari. Phone ta lakliba message to amuk yengi. Dada macha ingna tapna chatluko. Horen amatta kaudabida loini iramuko. Best of luck. Message reply halli. Dada macha kainaga thank you. Horen halakpaga call toroktoini ngairamuko chatlukige. Mangang dunga city mapana exam center da thinbire. Luang su chatlamdai da Soni da phone toraklamu haibado ningsinglaktunna tawrai. Phajana chatluko da all the best amata chithadana iramuko. Iramadoini ngasidi lemnamda tharoi. Adudi aisu thamage ko. Thamo. Nongma hokibana exam su loikre. Anil su changadabagi semsare. Sweetie, nang madam khradi sida lairo. Ai thamukti thawak khra chillani. Lehaurage. Nasana hanba yade ko fasana lairamo. Kaisu tawroida. Ima hoi Soni hoi su laisidi. Abem, nana maga fasala mino ko. Sweetie, nang Soni ga fasala minaramo. Yare he, ekoi tamose. Inamase kaisu mango yi aina sena biramge. Yara ba dudia.
ꯃꯁꯤ ꯉꯥꯛꯁꯦ ꯁꯣꯏꯔꯣꯏ ꯆꯠꯂꯝꯗꯥꯏꯁꯤꯗ ꯌꯥꯔꯤꯕꯗ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯁꯣꯅꯤꯗꯨ ꯇꯨꯃꯤꯟꯅ ꯃꯔꯩ ꯆꯤꯛꯂꯒ ꯊꯣꯛꯈꯤ ꯃꯊꯟꯇ ꯈꯟꯖꯩ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤꯍꯦ ꯗꯥ ꯑꯉꯥꯡ ꯃꯃꯥꯡꯗ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯑꯉꯥꯡ ꯑꯝꯇ ꯂꯩꯇꯦꯃꯤ ꯑꯕꯦꯝꯁꯨ ꯊꯣꯛꯈ꯭ꯔꯁꯤꯗꯤ ꯑꯗꯨꯏꯁꯨ ꯅꯃꯥꯏ ꯑꯝꯇ ꯀꯟꯖꯅꯨ ꯅꯪꯉꯣꯟ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯏꯆꯥ ꯊꯣꯏꯗꯨꯅꯤ ꯀꯣ ꯄꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯃꯥ ꯂꯝꯍꯦꯟꯕꯤꯁꯦ ꯅꯪꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯏꯁ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯇꯥꯔꯝꯃꯅꯤ ꯅꯪꯅ ꯍꯥꯏꯗꯣ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯖꯩꯌꯦ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯈꯪꯖꯔꯦ ꯗꯗꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯞꯅꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯦ ꯆꯨꯝꯂꯤꯗ꯭ꯔꯥ ꯃꯁꯤꯅ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯅꯛꯅ ꯂꯩꯅꯔꯝꯕ ꯊꯃꯣꯏ ꯑꯅꯤꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯕꯁꯨ ꯂꯥꯞꯅꯕꯒꯤ ꯄꯨꯡꯖꯥ ꯂꯥꯛꯂꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯐꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯁꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯄꯨꯡꯊꯟ ꯊꯟꯅ ꯐꯖꯗ꯭ꯔꯥ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯦ ꯎꯔꯒ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤꯗꯤ ꯐꯥꯎꯔꯛꯏ ꯍꯥꯏꯔꯛꯎꯔꯥ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ ꯁꯩꯔꯦꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯋꯥꯍꯩ ꯈꯔ ꯁꯨꯝ ꯀꯕꯤ ꯆꯪꯂꯛꯀꯦ ꯇꯧꯔꯤꯔꯣ ꯑꯗꯨꯁꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯀꯕꯤ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯑꯩꯅꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥ ꯐꯕꯒꯤꯅꯤ ꯑꯣꯖꯥ ꯀꯅꯥꯅꯣꯅꯦ ꯑꯩꯁꯨ ꯇ꯭ꯌꯨꯁꯟ ꯇꯝꯂꯨꯒꯦ ꯇꯥꯅꯤꯡꯗ꯭ꯔꯕ ꯌꯥꯝꯅ ꯀꯥꯎꯕꯨ ꯀꯥꯎꯔꯨꯏꯍꯦ ꯍꯥꯏꯔꯛꯑꯣ ꯇꯥꯔꯒꯦ ꯉꯥꯏꯔꯕꯅꯤ ꯍꯧꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯇꯥꯝꯅ ꯎꯔꯤꯕ ꯍꯦ ꯆꯤꯡꯁꯥꯡ ꯀꯣꯏꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯂꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯅ ꯂꯩꯕꯒꯨꯝ ꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯨꯔꯕꯗꯤ ꯂꯩꯆꯤꯜꯂꯣ ꯅꯍꯥꯛꯇꯤ ꯆꯤꯡꯁꯥꯡ ꯃꯇꯣꯝ ꯂꯣꯝꯅ ꯂꯩꯔꯝꯕꯗꯨꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯉꯛꯄꯅꯤ ꯑꯔꯥꯞꯄꯗꯒꯤ ꯎꯔꯒ ꯁꯥꯒꯠꯂꯨꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃꯗꯤ ꯂꯩꯆꯤꯜ ꯑꯅꯤꯒꯤ ꯌꯥꯟꯅꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯆꯤꯔꯣꯜꯅ ꯊꯜꯂꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕ꯭ꯔꯥ ꯊꯃꯣꯏ ꯑꯅꯤ ꯌꯥꯟꯅꯕꯒꯤ ꯐꯤꯗꯝꯗꯨꯗꯤ ꯀꯗꯥꯏꯅꯣ ꯃꯉꯥꯡꯗꯨ ꯁꯨꯔꯃꯤꯂꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯃꯤꯠꯇꯨꯁꯨ ꯁꯨꯔꯃꯤꯗ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯂꯩꯔꯕꯗꯤ ꯃꯪꯕ ꯅꯠꯇꯦꯗ ꯃꯈꯥꯗꯤ ꯂꯩꯖꯔꯤ ꯃꯈꯥ ꯇꯥꯕ ꯍꯩꯇ꯭ꯔꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ ꯁꯩꯔꯦꯡ ꯏꯕꯒ ꯈꯔ ꯏꯖꯩꯌꯦ ꯅꯪꯉꯣꯟꯗ ꯄꯥꯍꯟꯅꯤꯡꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯂꯩ ꯀꯅꯥꯅ ꯏꯕꯅꯣ ꯄꯥꯊꯣꯛꯀꯦꯅꯦ ꯑꯩꯅ ꯏꯕꯅꯤ ꯀꯩꯅꯣ ꯃꯤꯅ ꯏꯕꯗꯤ ꯀꯩꯗꯧꯕꯩ ꯅꯪꯉꯣꯟꯗ ꯄꯥꯍꯟꯅꯤꯡꯗꯣꯏꯅꯣ ꯀꯔꯤꯗ ꯊꯥꯔꯒ ꯈꯜꯂꯛꯈꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯁꯩꯔꯦꯡ ꯃꯇꯦꯛꯇꯨꯕꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯗꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯁꯩꯊꯥꯔꯤꯕ ꯂꯩꯆꯤꯜꯒꯨꯝꯕꯅꯤ ꯇꯧꯔꯣꯏꯀꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯩꯊꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯀꯅꯥꯗꯨꯅꯣ ꯍꯩꯃꯥ ꯍꯥꯏꯈ꯭ꯔꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯅꯨꯡꯁꯤꯕꯒꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯂꯩꯔꯕꯒꯨꯝꯅꯤ ꯀꯩꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯏꯅꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯥꯎ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯗꯤ ꯃꯥꯡꯊꯔꯛꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯊꯥꯖꯒꯗꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯆꯝꯂꯕ ꯅꯨꯡꯁꯤꯕꯕꯨ ꯈꯟꯖꯤꯜꯂꯨꯗꯅꯕ ꯍꯣꯠꯅꯈꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯊꯃꯣꯏ ꯑꯃꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕꯗꯨꯗꯤ ꯅꯍꯥꯛꯅ ꯆꯨꯝꯂꯦ ꯈꯟꯕ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯃꯉꯥꯡ ꯑꯩ ꯅꯪꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯩꯕꯨ ꯅꯪꯒ ꯀꯥꯏꯅꯒꯅꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ ꯑꯗꯣ ꯃꯉꯥꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯣꯂꯦꯖ ꯆꯠꯄ ꯌꯥꯝ ꯇꯜꯂꯤ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯁꯨꯔꯃꯤꯂꯥ ꯔꯣꯁꯟꯅ ꯀꯥꯔꯟ ꯇꯥꯔꯛꯄ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯀꯣꯂꯦꯖꯀ ꯀꯥꯅꯤꯡꯗ꯭ꯔꯦ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯂꯝꯕꯤ ꯆꯠꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ
Madam Jadana Nathana Tongan Tokanuko Yam Nungsi, I could have busy. Madam Gi Kongtang the Lip Banaide, Asum Chat Kibana Ta Ani the Housen Cray. Sweetie Su Ta Tarit Haisilagly, phone the Anil Gawarishane. Nasake Shudo Deco. Taudi. I swenda Hapta Selu Ragadi, Krako Munida, Yum the Torque Bayarni. I could serve the swiner money. I told Madam the Yum the Tor Adavani. A same Bagiranda. I Nambuya Miss Dowie. Kaigino Hangde. Nanak the makeup cutting laying the laning. I should nanak the laning money. Ado Kiraroida, Ishula Adavani. Ichathoina Papa Halakiro Jana, Sum Hangla later bani. Ichathoido, Amtapa Hella Udana. Ichatoi to me, haying lak like a worry sanaro. Punsi Senushiko. Soni do Madam Makada, Jack Chana Bahiduna go but jungly. Nama, Jack Sarase. Theory Inkrani. Tamori Sanera, I soon the Pahoge. Soni the phone do move by. Ama, Jack Sarabo. Chadri, Tongidori. How's the Pogedori ba? Jack Channing the Vini. Tamage, Jack Charuki get quick. Phone do Tam Cray, Punna Jack Chato Minere. Tabain Kang, sweetie de Yohondre. Soni na yada do na Yohondabani. Aduna, Mana Soni Busangbi. Inama. Haying the Sang how much at Hoxe. I could yen say Amasem do ase. Nahan Sujari Dudi. Ado Sujabi I cano. Ado inama. Jebki Rizaldo, Haying Hidoni Haini. Ace to my die. Tabak Lueraga, Aniduga the Potana Cray. Soni de Luang Warishane. Haying the exam Hidokani Highness die. Luangna. Hidoni Hivani. Result to book it out again. Pass Nika no Equide. She more says some Harley draw a queenivo. Not a decay worries Hanadunduba. Nung say, no dinushi high babu. Canabo Mohorabo. How's the Dells de Nung Sam Kizi 80. Adu Parini. Nung Suti of Caravani, I got na Pazoko. Hoy Quidi what never left Chedabado, Nitki costing to set Pausere. A mutaba the Caladuni Quidi. Adubudi, I ain't a conman opinion. Exam Rizaldo, Kang Labatunda, Mangang do Luang the phone tori. Luang, Nankai Lege. Noi Tonga de Laye, exam passed over booking a CD, party doctor again a line. Loya di passed over. Tore, Masolo Birose. Mangangi phone that Surmilagi Kolai. Congrats, Mangang. Exam sumak wang the past over Nina, Kamai Torage. Party macham to get horangi. Aina muk ye lamra. Yetida, adorin a tap na call Victoria, Baram Tora Ladiva, Sounduko. I said, Tanjaman Jack hung the bin at Dico. Ado, no Jack Sanabada, Takpi could be the Yaunuko Mangang. Nang Suwari didn't worry, Tamugego. Luanga Mangangana, Loya Hobalai. Loya, go to the Imun Jungli. Loyana, Yan Tazadina. Luangna, Lushilolo, Imao de Swaramo. Mangang na amo. Punda ba sukuire natin ang bupi si kya chat kiba. 74. Noidi 80 above chalam ni ne. Luang na. Ama si di yaw bane. Ikoy na gadi yaw sa bangam banat tida. Lashilo se thank you ni ima da swara mo. Makoy ahong luang hoy da pun na lakli. Luang mo pa na. Icha sindi makakari-kari tamthagi khalli ba? Loyana. Babae di makase general oina dum tamagi na khalli. Mga nang di kari khalli. Forestry tamagi na khalli. Luang na. Bye, lao ay kada. Makoy ahom do luang gi kada wari sanay. Loyana. Kari college sa tamsige luang. Infang college do into si kaino. Iyay ne. Mangang na. Aduwari do nga tangay kume kay cha sa haban do nga sise. Luang na. Nganu toro si bay cha adab su kuire. Loyana. Luang amado kra daw sidana yagadro. Luang na mamit mana tawrag ingit piri.
ꯑꯁꯣꯝꯗꯁꯨ ꯁ꯭ꯋꯤꯇꯤꯒ ꯑꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ꯫ ꯃꯈꯥꯗꯤ ꯀꯩꯗꯧꯁꯤꯒꯦ? ꯌꯥꯔꯦ, ꯌꯥꯝ ꯄꯛꯇ꯭ꯔꯕꯗꯣ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯈꯣ ꯍꯥꯏꯔꯣ? ꯑꯗꯣ ꯍꯌꯦꯡ ꯊꯣꯛꯂꯛꯄꯗ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ? ꯀꯩꯁꯨ ꯂꯩꯔꯛꯀꯅꯨꯗ꯫ ꯍꯣꯏꯁꯦ, ꯑꯩꯅ ꯑꯃ ꯌꯦꯡꯉ ꯂꯩꯔꯛꯑꯒꯦ꯫ ꯑꯩ ꯊꯝꯃꯒꯦ, ꯑꯕꯦꯟꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯃꯉꯥꯡ, ꯂꯨꯋꯥꯡ, ꯂꯣꯌꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯑꯉꯧꯕꯗꯨ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯂꯣꯌꯥꯅ ꯂꯨꯋꯥꯡꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯄꯨꯡꯁꯦ ꯊꯦꯡꯈꯤꯅꯤꯌꯦ, ꯕꯕꯥꯒ ꯏꯃꯥꯒ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ, ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯄꯥꯒ ꯑꯩꯒ ꯆꯥꯊꯣꯛꯂꯒꯦꯀꯣ꯫ ꯂꯨꯋꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯗꯣ ꯄꯨꯅꯥ ꯂꯣꯟꯁꯤꯜꯂꯒ ꯐꯝꯕ ꯍꯧꯔꯦ꯫ ꯃꯉꯥꯡꯅ, ꯚꯥꯏ ꯑꯩꯗꯤ ꯇꯧꯔꯣꯏꯀꯣ꯫ ꯂꯨꯋꯥꯡꯅ, ꯂꯣꯌꯥ, ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯁ꯭ꯋꯤꯇꯤ ꯀꯥꯏꯅꯕꯗ ꯃꯥꯅ ꯇꯧꯕꯗꯣ ꯅꯪ ꯎꯍꯧꯗ ꯇꯧꯕꯅꯤꯀꯣ, ꯗꯦꯕꯗꯥꯁꯅꯤ ꯄꯨꯔꯥ ꯃꯥꯟ ꯁꯥꯔꯤꯗꯣ꯫ ꯂꯣꯌꯥꯅ, ꯚꯥꯏ ꯅꯪꯁꯨ ꯄꯥꯔꯇꯤ ꯃꯦꯅꯔ ꯈꯔꯁꯨ ꯉꯥꯛꯎꯗꯅ꯫ ꯂꯣꯌꯥꯅ ꯗꯤꯁꯄꯣꯖꯦꯕꯜ ꯒ꯭ꯂꯥꯁꯇꯨꯗ ꯈꯔ ꯄꯤꯛꯂꯞ ꯇꯧꯕꯗꯣ ꯍꯩꯔꯒ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔꯃꯤꯂꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯃꯉꯥꯡ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯆꯥꯕꯨꯗꯤ ꯆꯥꯔꯅꯤ꯫ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯑꯩ ꯌꯥꯔꯦ, ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ, ꯊꯝꯃꯦ, ꯌꯨꯝ ꯌꯧꯔ ꯍꯥꯏꯔꯛꯑꯒꯦ꯫ ꯃꯉꯥꯡꯁꯨ ꯔꯥꯎꯟ ꯑꯅꯤꯔꯛꯇꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯔꯦ꯫ ꯚꯥꯏ ꯑꯩꯗꯤ ꯌꯥꯖꯔꯦꯀꯣ꯫ ꯂꯣꯌꯥꯅ ꯑꯃꯨꯛ, ꯂꯣꯏꯁꯤꯜꯂꯁꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ, ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯤ ꯉꯥꯎꯅꯕ ꯊꯛꯄꯗꯤ ꯅꯠꯇꯦ, ꯅꯨꯄꯥꯅꯤꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯍꯥꯎ ꯈꯪꯗꯣꯛꯄ ꯌꯥꯏꯗꯅ꯫ ꯂꯨꯋꯥꯡꯒ ꯂꯣꯌꯥꯒꯅ ꯆꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯃꯉꯥꯡꯅ ꯆꯥꯛ ꯊꯤꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗ ꯁꯨꯔꯃꯤꯂꯥ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯖꯩ꯫ ꯁꯨꯝ ꯐꯝꯅ ꯐꯝꯅ ꯐꯦꯁꯕꯨꯛꯇ ꯍꯥꯏꯐꯦꯠ ꯆꯪꯂꯨꯏ꯫ ꯃꯉꯥꯡꯅ ꯊꯥꯒꯠꯂꯛꯄ ꯐꯣꯇꯣ ꯑꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯆꯤꯝꯕꯥꯜꯗꯣ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯣꯏꯗꯕꯁꯤ ꯀꯅꯥꯅꯣ? ꯐꯣꯇꯣꯗꯨ ꯌꯦꯡꯂꯝꯕꯗꯩ ꯀꯃꯦꯟ ꯕꯣꯛꯁꯇꯨꯗ ꯆꯪꯂꯒ ꯄꯥꯔꯝꯃꯤ꯫ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯡꯗꯣ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯤꯕ? ꯀꯔꯤ ꯑꯣꯏꯔꯝꯗꯧꯕ? ꯁꯨꯔꯃꯤꯂꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕꯁꯦ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯦꯕ, ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝ ꯍꯜꯂꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯄꯨꯡ 9 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯤ꯫ ꯆꯦꯞꯂꯒ ꯍꯤꯞꯂꯤꯕꯗꯣ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯣ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯃꯥꯒꯤ ꯋꯥꯈꯜꯅ? ꯀꯔꯤꯒꯤꯗꯃꯛ ꯁꯥꯏꯂꯦꯟ ꯊꯝꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯨꯅ ꯐꯣꯟꯗ ꯌꯦꯡꯉꯛꯂꯤꯕ? ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯇꯧꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯤꯟꯊꯗꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯃꯉꯥꯡꯗ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯁꯨꯔꯃꯤꯂꯥ ꯃꯊꯟꯇ ꯑꯋꯥꯕ ꯐꯥꯎꯖꯩ꯫ ꯄ꯭ꯔꯣꯛ ꯁꯥꯛꯆꯩ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯑꯩꯅ ꯋꯥꯖꯔꯤꯁꯦ ꯃꯥꯅꯗꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦꯕ꯫ ꯁꯣꯝꯗ ꯃꯉꯥꯡ ꯍꯜꯂꯛꯄꯒ ꯏꯔꯨꯖꯊꯣꯛꯏ꯫ ꯁꯨꯔꯃꯤꯒꯤ ꯀꯣꯜ ꯂꯥꯛꯈꯤꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯈꯠꯂ ꯌꯦꯡꯕꯗ ꯃꯤꯁ ꯀꯣꯜ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯇꯥꯕ꯭ꯔꯥ ꯁꯨꯔꯃꯤ? ꯉꯁꯥꯏꯗꯩ ꯀꯩꯗꯧꯔꯨꯒꯦꯕ ꯅꯪ? ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯩ ꯍꯜꯂꯛꯄꯒꯤ ꯏꯔꯨꯖꯊꯣꯛꯎꯕꯅꯤ, ꯇꯧꯔꯛꯏꯁꯤꯗꯤ ꯑꯩꯁꯨ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯁꯥꯎꯔꯤꯔꯣ? ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯁꯨꯔꯃꯤ? ꯑꯇꯩ ꯂꯥꯏꯔꯤ, ꯉꯁꯥꯏ ꯆꯥꯛ ꯆꯥꯅꯕꯗ ꯀꯩ ꯇꯧꯒꯦꯕ? ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯨꯕꯗꯩ ꯐꯣꯟ ꯊꯝꯈ꯭ꯔꯤꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯦꯅ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔో? ꯃꯔꯩ ꯇꯧꯔꯛꯀꯅꯨꯁꯦ, ꯑꯗꯨꯏ ꯁꯔꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯁꯥꯁꯦ꯫ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯍꯜꯂꯛꯄꯁꯨ ꯍꯥꯏꯕꯤꯔꯛꯇꯦꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦꯕ? ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ꯫ ꯊꯝꯃꯒꯦ ꯑꯗꯨꯗꯤ, ꯀꯣꯛꯁꯨ ꯏꯔꯨꯝ ꯂꯨꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯉꯥꯡ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯨꯡꯁꯤꯠ ꯈꯔ ꯃꯔꯛꯇ ꯒꯥꯔꯤ ꯊꯧꯕꯒꯤ ꯑꯣꯏꯔꯝꯅꯤꯗ꯫ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯑꯗꯣ? ꯂꯣꯌꯥ ꯊꯤꯟꯕꯤꯔꯨꯕꯅꯤ, ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ꯫ ꯂꯣꯌꯥꯗꯤ ꯃꯁꯛ ꯈꯪꯗꯦ, ꯃꯁꯛ ꯈꯪꯅꯒꯦꯗꯅ ꯅꯣꯡꯃ꯫ ꯀꯨꯏꯔꯔꯣꯏꯗ ꯂꯣꯏꯅ ꯃꯁꯛ ꯈꯪꯂꯛꯑꯗꯕꯅꯤ꯫ ꯀꯩꯒꯤ ꯏꯔꯨꯖꯔꯣꯏꯅꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯅꯥꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅꯒ꯫ ꯑꯗꯣ ꯇꯨꯝꯃꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ꯫
ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯐꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯊꯁꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯁꯪꯕꯤꯔꯝꯃꯨ ꯍꯣꯏ ꯑꯣꯟꯊꯗꯅꯕ ꯉꯥꯛꯄꯤꯒꯦ ꯃꯪ ꯐꯔꯣ ꯃꯪ ꯐꯔꯣ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯅꯤꯜꯁꯨ ꯃꯌꯨꯝꯗ ꯊꯣꯔꯛꯂꯦ ꯏꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯕꯕꯥꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕꯅꯣ ꯏꯃꯥꯗꯤ ꯃꯇꯝ ꯈꯔꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯏꯃꯧꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯦ ꯏꯃꯥꯗꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯗꯧꯅꯤ ꯃꯔꯛꯇ ꯑꯃꯨꯛꯇꯤ ꯆꯪꯗꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨꯗꯤ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦꯗ ꯅꯤꯅꯤ ꯍꯨꯝꯅꯤꯗꯅꯤ ꯅꯪꯅ ꯂꯥꯞꯅ ꯂꯩꯔꯒ ꯏꯃꯧꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯌꯥꯔꯗꯤ ꯆꯠꯇꯅꯕ ꯇꯧꯀꯣ ꯗꯗꯥ ꯏꯔꯨꯖꯅꯕ ꯍꯥꯟꯅ ꯇꯧꯕꯤꯔꯨꯔꯣ ꯑꯗꯨꯒ ꯆꯥ ꯈꯔ ꯆꯥꯊꯣꯛꯅꯕ ꯆꯪꯉꯨ ꯅꯁꯥꯒꯗꯨ ꯁꯦꯡꯗꯣꯛꯂꯨꯔꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯑꯅꯤꯜ ꯃꯥꯒꯤ ꯊꯤꯁꯤꯁꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯂꯩꯕ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯄꯨꯔꯛꯇꯨꯅ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯁ꯭ꯋꯤꯇꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯗꯗꯥ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯆꯥꯛ ꯑꯝꯇ ꯂꯥꯏꯔꯤ ꯁꯤꯗ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦ ꯉꯁꯤꯕꯣ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕ ꯑꯃ ꯗꯗꯥꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏ ꯕꯕꯥꯅ ꯂꯩꯔꯛꯄ ꯉꯥꯗꯣ ꯑꯃ ꯇꯥꯎꯔꯦ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯤꯠꯍꯥꯔꯠꯅ ꯊꯣꯡꯕꯁꯦ ꯍꯣ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯑꯕꯦꯝꯅ ꯊꯣꯡꯕꯅꯤ ꯍꯣꯏ ꯏꯔꯣꯝꯕꯕꯨꯗꯤ ꯑꯩꯅ ꯂꯣꯟꯕꯅꯤ ꯑꯗꯨꯅꯦ ꯅꯪꯅ ꯂꯣꯟꯕꯗꯨꯅꯦ ꯑꯩꯅ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯍꯥꯎꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯆꯠꯂꯝꯃꯨ ꯑꯩ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣꯀꯣ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯍꯧꯅꯕ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡꯃꯒꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯖꯥꯠꯅꯤꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯍꯛꯆꯥꯡꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯕ ꯂꯨꯋꯥꯡꯗꯣ ꯉꯁꯥꯏꯗꯩ ꯁꯣꯅꯤꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯝ ꯄꯥꯏꯔꯛꯇꯦ ꯑꯍꯥꯟꯕꯗꯗꯤ ꯊꯕꯛ ꯆꯤꯜꯂꯝꯕ ꯌꯥꯏ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯡ 9 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯕꯁꯤꯗ ꯃꯉꯣꯟꯗ ꯈꯣꯏꯔꯥꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯂꯨꯋꯥꯡꯗꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯗꯥ ꯌꯥꯝꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯂꯨꯋꯥꯡꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯂꯩꯒꯦꯕ ꯅꯪ ꯑꯩ ꯁꯥꯎꯗꯣꯏꯅꯤꯀꯣ ꯁꯣꯅꯤ ꯁꯣꯏꯔꯣ ꯅꯪ ꯌꯥꯗꯕꯩꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯂꯣꯏꯔ ꯐꯣꯟ ꯇꯧꯔꯛꯀꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯉꯁꯤ ꯍꯜꯂꯛꯏ ꯑꯗꯨꯏꯁꯨ ꯐꯣꯟꯗꯣ ꯍꯥꯏꯐꯦꯠ ꯄꯥꯏꯈꯠꯂꯛꯑꯗꯤ ꯑꯩ ꯁꯥꯎꯈꯤꯗ꯭ꯔꯣ ꯊꯝꯃꯒꯦ ꯑꯩ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯁꯣꯅꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯑꯃꯨꯛ ꯃꯊꯟꯗ ꯈꯜꯍꯧꯏ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯣꯡꯃ ꯇꯥꯍꯧꯗꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯁꯣꯝꯗ ꯃꯉꯥꯡ ꯃꯄꯥꯅ ꯅꯪꯗꯤ ꯃꯈꯥꯁꯤ ꯀꯔꯤ ꯇꯝꯅꯤꯡꯕ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯐꯣꯔꯦꯁꯁꯤꯡꯁꯦ ꯀꯟꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ BSc ꯐꯣꯔꯦꯁꯇ꯭ꯔꯤ ꯇꯝꯂꯒꯦꯅ ꯈꯜꯂꯤ ꯌꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯈ꯭ꯔꯦ ꯄꯥꯕꯨꯡ ꯃꯗꯨ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯣꯔꯛꯑꯅꯤ ꯃꯗꯨꯒꯤ ꯔꯤꯖꯜꯗꯣ ꯉꯥꯏꯈꯤꯒꯦ ꯐꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ ꯆꯠꯂꯣ ꯁꯣꯝꯗ ꯑꯅꯤꯜꯒꯤ ꯀꯥꯗꯅ ꯀꯩꯗꯧꯔꯤ ꯑꯅꯤꯜꯗꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔ ꯂꯩ ꯃꯅꯥꯛꯇ ꯁ꯭ꯋꯤꯇꯤꯁꯨ ꯐꯝꯂꯒ ꯅꯣꯕꯦꯜ ꯑꯃ ꯄꯥꯔꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯄꯥꯏ ꯄꯥꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯑꯅꯤꯜꯗꯣ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂ ꯌꯦꯡꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯂꯛꯏ ꯇꯨꯝꯅꯤꯡꯉꯁꯨ ꯇꯨꯝꯊꯣꯛꯎꯔꯣ ꯗꯗꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯛꯑꯒꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯁꯪꯁꯥꯔꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯊꯟꯇ ꯂꯩꯕꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯕ ꯌꯥꯈꯤꯗꯕ ꯀꯣꯡꯒꯥꯏꯅꯤ ꯀꯩꯒꯤꯅꯣ ꯃꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯑꯅꯤꯜ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯔꯧ ꯂꯩꯅ ꯆꯤꯝꯕꯥꯜ ꯑꯅꯤꯗꯣ ꯂꯣꯏꯅꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯂꯥꯏꯔꯤꯛꯇꯣ ꯈꯨꯝꯖꯤꯜꯂꯒ ꯁ꯭ꯋꯤꯇꯤꯔꯣꯝꯗ ꯃꯁꯥꯗꯨ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯈꯔ ꯅꯛꯁꯤꯜꯂꯛꯏ ꯍꯦꯟꯅ ꯃꯤꯠ ꯖꯨꯔꯥ ꯑꯅꯤꯗꯣ ꯗꯣꯡ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯅꯤꯁꯨ ꯍꯔꯥꯎꯕꯒꯤ ꯙꯣꯟ ꯌꯩꯔꯛꯂꯤꯕ꯭ꯔꯥ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯂꯤꯕ ꯊꯃꯣꯏꯁꯤꯅ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯂꯛꯇꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯩ ꯍꯥꯏꯕ ꯅꯍꯥꯛꯁꯨ ꯈꯪꯂꯕ꯭ꯔꯥ ꯑꯗꯨ ꯗꯗꯥ ꯀꯨꯏꯔꯔꯣꯏꯀꯣ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯍꯥꯏꯕꯗꯣ ꯂꯥꯛꯂꯅꯤ
ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤꯀꯣ? ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯖꯩ ꯏꯊꯟꯇ. ꯀꯔꯤ ꯋꯥꯍꯪ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ. ꯀꯔꯤꯒꯤꯅꯣ ꯁꯃꯥꯖꯁꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯣꯕꯦꯜ ꯑꯃ ꯁꯨꯝ ꯄꯥꯕ. ꯅꯣꯕꯦꯜ ꯄꯥꯔꯁꯨꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗꯕ ꯄꯥꯎꯀꯣ. ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯕ. ꯄꯨꯡꯁꯦ ꯊꯦꯡꯉꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯁ꯭ꯋꯤꯇꯤꯅ ꯑꯅꯤꯜꯕꯨ ꯆꯤꯡꯂ ꯄꯨꯔꯛꯏ. ꯇꯞꯅ ꯆꯠꯂꯨꯀꯣ, ꯏꯁꯥꯒ ꯃꯀꯣꯛ ꯂꯣꯏ ꯉꯥꯎꯔꯝꯃꯅꯤ. ꯑꯅꯤꯜꯅ ꯁ꯭ꯋꯤꯇꯤꯕꯨ ꯄꯝꯈꯠꯂꯒ ꯇꯞꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ. ꯀꯥꯡꯈꯜꯗꯨ ꯊꯥꯕꯤꯔꯒ ꯇꯨꯝꯊꯍꯟꯈ꯭ꯔꯦ.